ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ मरुइबा पाउ यू लीगलाइज तौबगी चप चाबा व्हाइट पेपर अमा पुथोक्तना ngami haibagi matagum akaknaba mafam खरदा लेंगाकना यू लीगलाइज तौरपा से यानिंगदे लेंगा की वारेब अथुबदा हंदोकदबनी हाइना कदाना अकनबा वाफम थमलकली था तरुक की मनुंगदा रीजनल इंस्टीट्यूट ऑफ मेडिकल साइंस रिम्स दा इंटेंसिव केयर यूनिट चामरोम लेबा क्रिटिकल केयर यूनिट अमा हांगलगनी हाइना रिम्स की डायरेक्टर प्रोफेसर डॉक्टर ए सांतना फोंदोक्ली खुरमजरी मालेम चनु न हुजेक नुंथिल पुंग अनिगी ममी टीवी न्यूज अपडेट पिजरी यू लीगलाइज तौबगी चप चाबा व्हाइट पेपर अमा पुथोक्तना ngami haibagi matagum akaknaba mafam kharada lengakna यू लीगलाइज तौरपा से यानिंगदे लेंगा की वारेब अथुबदा हंदोकदबनी हाइना कोलिशन अगेंस्ट ड्रग्स एंड अल्कोहल कदाना अकनबा वाफम थमलकली ngarang chief minister na chair loduna famkiba state cabinet mifamna state asigi akaknaba mafam kharada indian made foreign liquor IMFL yonba yabagi amadi kanglon amagi makhada local wine semlaga mafam mapan lamda thabagi ayaba pikiba dugi mayokta konung mamangda leiba Purairomba Kongnang Makongda Leiba Kadagi Office da ngasi Paugi Mifam ama pangthokre Paugi Mifam aduda Kadagi Secretary General Get Chandra Mangang na hai Manipur Liquor Prohibition Act laina yu thingba ngamdabagi fibam ama da lei haina Minister amana phongdokiba wafam adu yamna tayonaba amani Manipur Liquor Prohibition Act laina yu thingba ngamdribasidi lengaki mathau ningthina tawdabadagini yu thingba ngamdre haiduna legalize tawragadi drugs su thingba ngamdrabadi legalize tawgadawribra hakchang da yu soktaba yu puthokpa haiba asigi wahan thokna karino afaba yu haiba asi kadai bu kobage afaba yu thaklagadi health hazard oiroidabra amadi kunai asida problem thokloidra haiba asi hangba yaba wahangni ngasi lengak asina drug ki mayokta changsiliba war on drugs ki campaign asida ngarang yu legalize oibagi wafam lengakna puthokpa se yamna tayonaba amani masina takpade drug sizinabadi yaroi yu thakpadi yagani haiba asini yu haiba se nisa amani haiba se lengakna khangdabagum tawba asidi angakwa amani lengakna paikhalakliba khongthang asi miyoi khujo kharada kananaba phanghanbagi mamitai yu control tawbagi chapchaba mechanism amata puthoktana yu legalize tawrakpa se yamna laibak thibani Lenga ki khongthang ase yabangam loi thausil ase atuba matamda handokadabani karigumba lenga na hiram asida chanaba thabak paikhat laktrabade akanba khongjang changsingani haina mahakna makha takhi Manipur Liquor Prohibition Act ase government na sembani government na yu thingba ase makogi responsibility ni adugi damukta thawoina excise department am baw link na thamine sumaina government na tawgadaba mathaudo tawroktabanina 1991 dagi sangna chatharak pasida kogi mapung phana thingdabadagi yu sigi problems hengalai aduna government masana yu thingba ngamdre habisidi government sole aduna government ji matik chadre habne aduni government matik chadre gadi angamba kanano bai lakchani matik chaba government lakchani thingno marai kona jani ngamdaba pot khudima hekta koi legalize tawgodra jun kudamana haibada drug hairo drug se koi su loi control tabu ngamdi drug se loina koi number 4 ga se brown sugar ga se loina legalize tawgodra corruption thingba ngamdi corruption se legalize tawkodra Tha taruk ki manungda Regional Institute of Medical Sciences RIMS da Intensive Care Unit ICU chamarom leiba Critical Care Unit ama hanglagani haina RIMS ki Director Professor Dr. A Santana phongdokre wafam ase RIMS ki Medicine Ward ta nauna saba Intensive Coronary Care Unit ICCU kam Medical Intensive Treatment Unit ITU sangabagi thoramda Professor Dr. A Santana phongdokibani Thauramadu Mari Lenana, RIMS ki Director Professor Dr. A Santana Hai, Lamdamasigi Hospital Singda, Miyamna Kwaidagi Yamna Pamna Basi, ICU Yamna Lebani, Mahagna Matam Kuinadagi, Hauna Hospital Asida ICU Hengatnaba, Kanna Hotnaduna Lakli. Mamangdadi RIMS Hospital da ICU Masing Yamna Leramde, Hozekti Hospital Asida ICU Chamagunrom Sure. Lenga ki hospital singda ICU masing hengalapasina private hospital da layingba ngamjadaba lairaba miyamda amuka hena khudongchaba piragani
Hojekti Rims Hospital asida Operation Theatre kunmanga hena leire. Operation Theatre sing asi fazana chalainaba Senior Resident Doctor Humputara Rom nauna hapchile. Anesthesia gi manpower hengalakpa asina ICU amadi OT gi mathau ningthina pangthopa ngamlagani. Lamdam asigi miyamna atopa state ta chatlaga layengbada paisa yamna changlibasi khara makhaidi hanthaba ngamlagani hainasu mahakna makha takhi. Hojipudi all ICU haibamne, trauma ICU haibamne, neuro ICU haibamne, NICU haibamne, surgical intensive care unit haibamne, medical ICU haibamne, hojina ICCU haibamne, ITU haibamne, CTBS ICU unglakin. Gynae gisu separately ICU leje. Akoi gi rims na lady kudingi prajade yamna kana be herdan gane. Adigi hanakta sanga gi bo modular OT damakta manga lere. Masagi hana gi matakta OT mari ama lere. Trauma da OT ohum amasu lere. Koi PMA da OT hana de ama leje bani anu amasu sare. Ademaina Gynae ki separate OT ani amasu lei. Adegi handaki burn unit plastic surgery ki sanga basi OT amasu yawe. Adegi anesthesia ki senior and extra akoina manpower fang apusina ICU se tu operation theater se yam kanahan gane. Adun ngasi gi se akoina yam pamjari se kaino do koi ki public ta yam kanahan gada. Duga akoi ki praja private ta chatpa ngamdaba mission ki yam kasu hena kanahan gane. Lona yadaba mawngda lepsinba senfam sing mikhalda thadaba lepnabagi khongthang oina Election Commission of India ge Chief Electoral Commissioner Rajiv Kumar na Law Ministry da ai cheral piduna madugidamak law semnaba khanghankhre. Chief Electoral Commissioner Rajiv Kumar na Law Minister Kiran Rijiju da ikiba cheral amagi matung ina political parties singda donation torakpa chang asi chada kun natraga lupa crore kun dagi hendanaba wafam thamke. Mi amana political party amada donation tawbagi chang ase lupa lishing kundagi lupa lishing anida hanthana naba wafam haudoke. Masina mikhal gi matamda lo na yadaba mawongda tansin ba senfam sing sengdokpa ngamgani haiba wafam thamke. CEO na pikiba cherol aduda hairiba thosel ase haudok na bagi damak representation of peoples RPA semdok naba wafam thamke. Masiga loinana lupa lising ani dagi tadana donation torapa singi damak political party singna ECI da report taw bagi wafam lauthok na basu thamke. ECI gi kongthang asi ikui kuidana mathau tawdraba political party chaniga marfu mari lauthok khraba matungda thokibani. Masigi manungda political party chaniga yankhai humdoidi mathau tawdri hairi. Political parties singda donation tawbagi chang asi hojek Income Tax Act amasung Representation of Peoples Act 1951 gi makhada case donation da yaba piribani. Income Tax Act 2017 gi makhada lupa lishing ani dagi henba yaroi. RPA ki section 29C da political parties singna lupa lishing kun fabagi manungda donate torokpa singna check natraga bank ki khuthangda aduga masidagi henba singna makoigi akupa marol adu khanghan gadabani. Thawong asigi makhada political party amana lupa lishing ani dagi tarabadi madugi report pihandanaba hairi. Hawjiki oinadi political party singna foreign donation laudanaba hairi. Rims ki casualty da ngarang numidang pung 7:45 rom taba adwaida patient party ki miyoi amana nursing da nongmai utuna aki akhang pirambagi damak Rims ki nursing na ngasi casualty ngahak thingzinduna wakat mifam chathakre. Rims Hospital ge casualty mamangda chathakiba wakat mifam aduga mari lainana Rims Nurses Association gi President Okram Sunitana Paumi Singh da hai ngarang numidang pung 7:45 adwaida miyoi amana patient ama hida kapiyu hairake talakadu casualty yamnasu chinba matam oike Maduda mathau tariba nurse aduna bed number kayano haina hanglubada miyoi aduna hojek bed number thibagi matang nate matau karamna bed number thigadoribano haiduna mahaki beg tagi nongmai macha ama satoraktuna utlakhe loinana mahak Rims ta contractor oiba misakni haiba wafam su fongdorakhe laibak fabadi miyoi adu fare haiduna Imphal West District ki additional SP gi maikai dagi khanghalapa leire adubu Rims ki nursing na pambadi miyoi adugi nongmai gi license kakadabani loinana Rims ta contractor oibadagi su athingba thamgadabani matang asida logi oiba akanba midyeng changhaningi chathariba wakat mifam asi pung khara khakini patient singi interest ta ward ta duty adumak tawi casualty ngahak thinglabasu emergency da thoidokna akaiba amata piba leiti haina Sunitana makhatana fongdokhi na
जगह हाइबे जगह से लागा दुबाइना नोंमई का चीज ना बस यामने फजदबा ने मजा तादबा मने बा मरो हाइरगदी अदुबु अमा बोरे जी थौदो तो थोकिबदे के अखोई ngasi थबकसे अखोई प्रोसेस कन सिटी प्रोटेस्ट से अखोई मतम करगी अखोई आदि पुंधरगी नि अखोई तौजरी बसे अखोई पब्लिक इंटरेस्ट दे अखोई सोहनजदे जी नोंमई सु कन उनमी बे बाजे मा फारे हाइरे फारबनिना अखोई पनिशमेंट जे अखोई पामजबदी मागी लाइसेंस गन से कथपियो खा मणिपुर कॉलेज KMC कक्चिंग प्रिंसिपल इंचार्ज प्रोफेसर युमनाम सुनीति बलाबो ट्रांसफर तौकिबा यारोई नौना थारकलिबा प्रिंसिपल कॉलेज असिदा चंगलप यारोई हाइना ngarang कॉलेज असिगी महिरोई सिंगना कॉलेज की गेट सो लोनसिंदुना वाकत खोंजंग चंगसिनख्रे खोंजंग अदुगा मरी लेनना सलाम लिंथोई ngamba कौबय कॉलेज असिगी महिरोई अमना फोंदोरपदा नेक बेंगलुरु की पियर टीम अमना चाही असिगी अक्टोबर 13 अमसुंग 13 दा नेकी एक्रेडिटेशन की दमा कॉलेज असिदा येंगसिनबा लाकदौरी फिबम असि यौरकनबा प्रिंसिपल इंचार्ज प्रोफेसर सुनीति बलाना कन्न होटनरंबनी चैरग असिदा मणिपुर लेंगा की हायर एंड टेक्निकल एजुकेशन डिपार्टमेंट की कमिश्नर ना प्रिंसिपल अतोपा मियोय अमबो प्रिंसिपल ओइना थाजिलकपा असि इरांग तौ हाइबग पांखकनी हिरम असिगी मतंगदा महिरोय सिंगना हायर एंड टेक्निकल एजुकेशन डिपार्टमेंट की कमिश्नर उनदुना वारी सानब चलुबदा कॉलेज के प्रिंसिपल अदु प्रोफेसर नते हाइना कमिश्नर न थमलखिबा वाफम अदु महिरोय सिंगना हकचिन लवी KMC बु चौखतनबा होनरिबा प्रोफेसर युमनाम सुनीति बलाबो कॉलेज असिगी प्रिंसिपल अदुमक ओइहनगदबनी मरम चादबा ऑर्डर खुदक्ता कक्थतुना महिरोय सिंग इंग चिकना महि तंबा फंगहनबियु हाइना लिंथोय ngambana makha tarak इखंग खंगौदना कमिश्नर थोलैबा ऑर्डर असी छात्रसिंगिदी यामना मनिंग हन्नबा थौंग अमा ओइरे मणिपुर लेंगानासु कॉलेज असिगी चौखत खोंथांग चटलैबा असी मनिंग हन्थनबा थबा असी मणिपुर लेंगाना सिंबिगनो मोइरांग असेंबली कंस्टिट्युएंसी की मनुंग चन्ना लेरिबा ngankhalawi maning sabalda इको टूरिज्म पार्क सागनी हाइदुना थबक पाइखलकलिबा असि मफम असिदा साबा यारोय अतोपा मफम अमदा सानबा सिनबियु हाइना इबुदौ थांजिंग थौगलुक कमिटी ngankhalawaina खंगलकली थौगलुक कमिटी अमदे ngankhalawi की मियामगा लोइनना पाउमी सिंगा मफम अदुदा चतुना येंगसिलबा मतुंग थौगलुक कमिटी की सेक्रेटरी एल निंगथेंबना पाउमी सिंगदा हाई मफम असे ngasiदगी चाही 30-40 हौना nganka khungangi kunja singna kanduna leirapa mafam amani masigi sumathakta nganka khungangi leiriba ibudau thangjingi lai harauba matamda lai lam thokpa amasu oiribani thokfam amasu oiribani mafam ase ngangkhalawai gi miyamna masak thokpa mafam ama oinaba moirang kangleirol gasu sagonaduna leiraklaba ngangkhalai magi ming lauduna nganka ecological kongomelai park haiduna ming thonduna semgat sagatuna laklibani मफम असिदा हंदक्ता मोइरांग असेंबली कंस्टिट्युएंसी की MLA ना लेंगा की याथंग मतुंग इना टूरिज्म पार्क अमा सागनी हाइदुना थबक पाइखटपा हौरक्लिबा असे ngankhalawi खुंगंगी मियामना याबंगमलोय मफम असे नतबा तोप मफम अमदा हंग होंगदोपियो मफम असे खुंगंग असे की अहल लमन सिंगना पुन्ना एकर 19.3 मंगा पाक चाउना कनबिरंबनी अदुबो मसिदगी फॉरेस्ट वेटरिनरी अमदी आर्मी की लेफम सरुक काइथोखरगा हौजे खुंगंग असी गी ओइना एकर 3.5 असी उमंग ओइना सेमगतपनी हाइरिबा मफम असिदा कनागुंबा अमतना खुद थिंजिनबिरकनु मफम असिदा इको टूरिज्म पार्क साबा यारोय हाइना महाकना मखा ताखि खुंजासिंगना उ थाबगा लोइनना मोइरांग कंगलेरंगसु मरी लेनबा अदुगुंबा इवेंट थौ ngankhaleमा की मिंग लौजरकांदा ngankhaleमा इकोलॉजिकल खोंगन मेले पार्क हाइबा अदुमा मिंग थोनबा पार्क अमसु खोन सेमगतसरिबनी अदुगा मफम असिदा कनागुंबा अतोपा फॉरेन ऑब्जेक्टसिंगना चंगाकांदा अखोइगी ngankhak खुंगंगी अखोइ खुंजासिंगे मायोक्तने खनबा याबा पोट अमत तौबेकनु हाबिसि अखोइ मेदागे ममांगदा थमजक इखंग खंगोदना हंदक अखोइगी मोइरांग एसीगी MLA ओइबिरिबा अखोइ मसा मनम मफम असिदा चंगबिराकांदा टूरिज्म पार्क अम सेमगतकने हाना तौबिरिबसे मसी अखोइ खुंजासिंगना अखोइ यामना वरौजे अदुना मसी तौबिगनु कोंफम खितंग हंदोपियु अतोपा मफम थैदोक थजिन तौबा याबा मफमदा अखोइ सेमसी अदुगा अखोइ खुंजासिंग ngamba ateng pangjege खोंचत अदुदा इबुदौ थांजिंग थौगलो कमिटी अमसुंग ngankhalawi खुंगंगी मियामना ngankhalawi sabalda इको टूरिज्म पार्क साबे यारोय अथुबदा खोंफम हंदोपियु अतोपा मफम अमदा पार्क साननबा सिनबियु हाइबो खोलाउकयासु लाउखि रिम्स की कम्युनिटी मेडिसिन डिपार्टमेंट नसिंदुना वर्ल्ड अल्जाइमर्स डे की थौरम विष्णुपुर डिस्ट्रिक्ट की विष्णुपुर पब्लिक स्कूल दा ngarang पांगथोखरे नो dementia नो अल्जाइमर्स हाइबा थीम दा पांगथोकिबा थौरम अदुदा डीन एकेडमिक प्रोफेसर ब्रोगेन सिंह अकोइजम स्कूल असिगी प्रिंसिपल सरंगतेम धीरेन अमदी रिटायर्ड CMO विष्णुपुर डॉक्टर मधुमंगोलना सरुग्याखे
Tharam aduda department asigi Dr. T.H. Rina amasung Dr. I. Homendrona resource person oina Alzheimer singki maramda wangangki. Tharam aduga mari lainana ahal singda department ki maikaidagi achamba kudol amamam piki. City Police Station ki team amana ngarang ayok pung tararom taba adwaida Khwairamban Kaithel da drive chathabada inner line permit ILP card paidaba non local mari fagat pangamkhre. Police agi fangba pawgi matung inna City Police Station na Bengal Eastern Frontier Regulation Act 1893 ki section 3 ki makhada laukhatpa FIR amaga mari lainana miyoi mari adu fakibani. Makhoi sing adu ngarang JMIC Imphal West ki courta puthoklaba matung summary trial chathabaga loinana Lupa chamga gi fine tihan kre hairi. Tha sigi tang amadagi hauduna thabom ama chupna chathagadaba manga suba Rashtriya Portion Ma 2022 gi saruk ama oina ngarang Thobal District ki Wangbal Community Hall da inkhalakliba nupi macha singi machi oiba afaba chinjak chaba haiba hirama sida nomagi oiba khananenabagi thoram ama pangthokre. District Administration Thobal na District Project Officer ICDS Thobal ga kucham nadana pangthokiba awareness program aduda akhang ahai kayana machi oiba chinjak haibase karino masigi kanaba asi kadaida yawi haiba hiramda wangangduna nupi macha singbu wakhal tahanki. Thauramgi saruk ama oina Anganwadi Center singi oiba machi yawa machan sing na semba mathel sing ki athoi ahen tanabagi thauram amasu pangthoki. Loinana Makok mathang takiba singda selgi manasu piki. Thauramadu Wangbal GP gi Pradhan H Mani Chandra AC to DC Thobal KH Lenin Amadi Thobal District ki CMO Dr. Y Nukulna mathang sinna Thauramgi athoiba mitung Tauramapu Amadi akhanaba mitung sing oina saruk yakhi. Korirol Sandoklo Wangzing Manipuri Sahitya Parisad Thobal District Masa Amadi Ningolkot Wangzing na Sinduna Miyamgi Luchingpurel Irabat ki Chahi Chamaga Kuntaruk Suba Mapok Numit Kit Palan Thoram Pangthokre. Wangzing ki Korirol Sanglenda Pangthokiba Thoramaduda Irabot ki Punsi Amasung Thabak Haiba Hiramasida Miyam Punna Khananenaki Loinana Irabata Saithaba Sairing Saidinaba Amasu Fanglaklaba Saknar Bamiyo Sing Okpana Thoramadugi Mapung Oiba Saktam Oike Irabot ki Punsi Amasung Thabak Haiba Hiramasida State Teacher Awardee Amasu Oiriba Thabak Tagi Potharaba Oja Saikom Chawbana Wangangki Aduga Manipuri role Amasung Korirol da Irabot ki Khudol Haiba Hiramasidana Wangkai Waikom Mani Girls College ki Assistant Professor Sengoi Sanasamna Marik Chomba Wafam Singh Thamke Tharamaduda Wangangki Basingna Iraboti Maithong Yamba Luchingbani Lamyanba Sigi Punsi Amasung Thabak Singh Nainariba Makai Loiba Nairoi Haiba Nachingba Wafam Singh Su Thamke Aroibada Maroiba Pau Mohana Bizari. You legalize Tobagi Chap Chaba white paper Putoktana Ngami Haibagi Matagum Akaknama from Karada Lenga you legalize Torapa Si Yaning Day Lenga Ki Wareb Atubada Handokadabani Haina Kadana Akanbawa from Tamlakli. Thataruki Manungda Regional Institute of Medical Sciences RIMS da Intensive Care Unit Chamarom Leiba Critical Care Unit ama hanglagani haina RIMS ki Director Professor Dr. A Santana Fongdokre. Matang sida Huzik Nungtilgi Mami TV News Update Lozare Ahen Bapagi Damak Numidang Wairam Pung Mangagi Prime Time English News Meeting Tabio. Thabaki Darkhas Kaujari Indicative Post Vacancy for Manipur Ahanbada Ticketing Staff, Counter Staff, Customer Care Staff, Computer Operator, Warden, Reception, LDC, UDC Mahigitha 10 to 12. Number of posts 25. Monthly salary 8,000 to 12,000. Anisubada Accountant, Billing Staff, Training Instructor, Advisor,
BDO, Mahayagi Thak 12 to graduate. Number of posts 21. Monthly salary 10,000 to 14,000. Ahom Subada, call center, data entry, BPO, Mahayagi Thak 10 to 12. Number of posts 12. Monthly salary 10,000 to 15,000. Marie Subada, security officer, security, driver, chokidar, housekeeping, mali, cook, waiter, safe, helper. Number of posts 36. Monthly salary 8,000 to 12,000. Form 1000 big arrival limit 28 September 2022. Akupa Marol Gidamak, Pizariba number asida contact Obirau 936 637 3960 Amadi 8787 757 609. iPhone gi mapu oibiyu iPhone gi mapu oibiyu lakliba October gi tang kunmari nungthil pung ama taba matamda sumnatagi lupa chama khaktana iPhone gi mapu oibiyu thamjariba pricing first price iPhone 13 Pro Max second price iPhone Mini 12 128GB third price iPhone SE 2022 128GB amasung consolation price oina miyoi kontrada lupa chamnga pizagani ticket agent oibiningba singna lemna ticket tara amadi lupa lising manga gi mathakta fangbagi khudong chaba pizari ticket fangfam sing Sur Pharmacy Malom Bazar Sanatombi Store Malom Bazar Pan 150 Waheng Lekai Mobile Dukan Ipak Offset Praise opposite Shanghai Express amasung FSC office Kangabam Lekai near Vego Hotel Panthoibi Pharmacy Lamfel near Lamjingba Hospital Sorzini Hotel Moirang near Maibe Gas Infal College Gate Dukan Amu Dukan amasung Bembem Wholesale Dukan Patsoi Part 1 Draw Otfam Kaisampat Lemazam Lekai Community Hall WhatsApp ki khuthangda ticket booking tawbagi khudong chaba pizari akupa marol gidamak pizari ba number sida